फोन फाउदी उचिना कीपैड अमदि लेरुरे ची पीबगी तंजासी करम मतमदि पीदिनो ज्ञान तादरे तौरिस फोन फंगी सुतौ तौरक्ते मथा साइदै अरुबीदुबु फोन तौरदी फनीदा माबु करम तौरिजानो आइन हाई मैमदु तौरब्रा तब कीदना माइ होना बी तौदबी लेर जाला खंगदे मी तौजे फोन तौरदी फनीदा इबुंगो नचा नुपी असिने तौरिबो मोंग असे इमा पामदेको इमा ना ngang सकलुबदने माना खुमदोरकलिबा मयाम असे ताबदने इमा वखल नुंगाइतेको इसाना सुखरा ngango हायो महाक तौरिबसे महाकना तौरिबा मयाम असे इमा यानिंगदेको इमा ngango hayo chayo karigino mana ngamba yabro ko myam lerisidi ai su ngangene ima cha tumbi ke dore habano adum masu haina tana ba yarisidi ke do ba yargi ima ai wonda su khangal lukaino mana tawri ba haibabu tawri sini ne thaba inkhang amagi wakhal leite phi suba kon phengba ke do ba mangonda kari mata haite chak thong ju haite asina de sum yagadro noi su khara ngango ko mengon pi macha ngarang halak pasina tawri ba thabak singase hay taba mata yaudi sak nhang thonge hawi phi makta sure mana hek thorku singse kalak sei imadi adubu ai khoi gidi kadai kari mata haite haite na sum leibudi yagadro na khoi na sukhara ngango imana ngang bado mana khumak pana heli ima kari mata ngang aroi imong na sukhara ngang sakta na taune ima adubu di chumye ba adu madi thaba inkhang tawna ba yum sigi thamani ma ga di kai degi mana doino khoi cha tum mi ga di adudi ima langini ko maga changam nabadi tawbino ima na khaliba wakhaldo onare ima abok na phongdok ningi ba wafalna hoigi hojik thabak tawbagini na noina khanare arubi na tawriba mana khaliba wakhalol se mala da su khalaning bagini abok na hairisina nupi ma oibagi tawgadaba satkadabani tiniyomdo ichanupi sidam ta yaudrena bong haibane ado ima gi wakhaldu onare admaina khoi mala gi mamang da hairabadi mala na adum henjalani admaina haibino ima ho isu na hai se chummi abok na khali base isu asina loina khangi bema imana haibadi nupi ma oibagi tawgada bani tiniyom haigada ba lamcha sajato aduni imana pamlibadi mahak pu thabak sohange tawhange haibagi wakhalon natte mahak na nupi ma oibagi tawgada basing adu hairabadi hayeng mi gi mayumda tawrubada aikhoi bu mai chop loidana mana amata haitrabadi aikhoi loina chenaroidro adugi haibani chummi ima na hairiba mayam ado loina chummi mama ima na khaliba wakhalol se nang su khalaningi aikhoi mayam asina malana tawriba mayam ase loina yaduna leirabadi hayeng mayum panthraga mina aikhoi bu thina ngang bado pamde ko nang su khara hayo chanupi ase mana tawriba sing se hondokna ba hona haluko adune su ase nakhoi na su khara ngango ko abok na ngang ba haibadane wa laudre abo pulana khali mana ai kari mata haira roi haidana mongonda hai khrabani akhoi na kharangang saktana tauko imung asigi mi mayam asina loina punduna leiringai sida ai tamo saionda phone amta tawduna haikige ai amta phone tawgi tanja se phangdabani ngasidi tanja chap chare tang chare ngasida phone amta tahorge tamo saion gi number do ai bu pira khimni simpha pu khrabani ne bu kaya no ningjangi amta tahorge ai ina phone ju pai di tawrisibo hello tamo hello ai tamo da phone tawpagi matam se phang daba aduna ngasi di moi loina moi mungi mi pullaga wari sanariba aduda ai timing sida tawra horine oh fare adu tamo na taw haiba thabak sing do moi mungi mi sing sidi loina phana uri kamai tawduna tamo aibo tawsileni ne kada ngata ni moi imungi mi sing do loina haibani ne kada hoi tamo do moi mung si loina phana ubasida ai tawba ngamda leireni aina haiba thabak sing do mathang tawdribo hoi hujik pudi amda tawdriye moi yumdadi leiraba adoisu ai tawngamda leire karigi ngamdrino moi imungi mi sing do kada yamna haibani moina haiba ngang balawruno hoi tamo ai mathang tawna ba honarage hoi honaro ado noi yumdu gi maning da garden am leibane aduda ngakta tholo hore nungtin moi maning da bo garden leibro tamo leibane yumdu gi hek maning da dum urabani oh ai di khangdaba ngahandagi thoksu thokte adum khangde wari sanagada ba yam lei horen thok ta yade ko hoi tamo do ai tholak pa yabri yenge yabri yenge haibana te tholak ke haibane aw tholak nabadi honagi tamo do moi mi loi leiradi ai tholak pa do moi namuk chingna khini khangan dana ba honaraga tholo ko nolona hoi tamo ai thamage ko tholak ke moi mi la de mu nuai te ba tame tamo tamo kaino tamo sai on sida mo ai bo mu tholo kana mu tawrisina
ꯍꯣꯔꯦꯟ ꯃꯣꯏ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯑꯩꯕꯨ ꯑꯁ ꯂꯣꯏ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦꯃꯤ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯀꯥꯜꯂꯦ ꯐꯨ ꯀꯥꯟꯗ꯭ꯔꯦ ꯐꯨ ꯍꯥꯏꯕꯒꯤ ꯆꯥꯡꯗꯣ ꯂꯩꯔꯦꯃꯤ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯑꯁ ꯑꯩꯅ ꯃꯊꯥ ꯁꯥ ꯂꯩꯔꯝꯕꯁꯤꯗꯤ ꯈꯪꯍꯧꯗꯅ ꯐꯣꯟꯒ ꯇꯧꯔꯛꯑꯦ ꯑꯔꯨꯕꯤ ꯊꯤ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯃꯣꯏ ꯒꯥꯔꯗꯦꯟꯗꯨꯗ ꯊꯣꯛꯂꯛꯑꯣꯅꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯥꯏ ꯐꯣꯟꯁꯤꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯐꯣꯟꯁꯤꯁꯨ ꯄꯤꯔꯒꯦ ꯍꯣꯔꯦꯟ ꯑꯗꯨꯒ ꯑꯗꯨꯑꯣꯏꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯖꯤꯟ ꯇꯧꯕꯗ ꯀꯣꯝꯃꯅꯤ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯒꯦ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯍꯦꯛ ꯉꯥꯏꯔꯨꯔꯒꯦ ꯏꯃꯥꯅ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯣꯏ ꯍꯥꯏꯗꯅ ꯁꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯡꯒꯦ ꯃꯃꯥ ꯅꯆꯥ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ 이베마 말라 따로 이만 거리시 아무도 돌아 하이쇼 하이브니 이마 말라시 수많이 숨 레이브디 야로이고 쿠미 암짱드는 그런 앙시 마나 따로 블리스 사자세 그런 홍도원드라브디 야로이 농암데 누미따 버기 버가 랑버가 아듬 수많이 레이브시나디 ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯕꯗꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨ ꯃꯥꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯌꯥꯔꯛꯑꯣꯏꯅꯦ ꯑꯗꯨ ꯏꯃꯥ ꯈꯔ ꯉꯥꯡꯁꯤꯀꯣ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯃꯥ ꯈꯔ ꯂꯧꯋꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯁꯤꯗꯤ ꯋꯥ ꯑꯃ ꯏꯔꯧ ꯂꯧꯗꯕꯒꯨꯝ ꯇꯧꯋꯦ ꯑꯩꯅꯁꯨ ꯉꯥꯡꯂꯤꯇ ꯉꯥꯡꯉꯤꯕꯅꯦ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯈꯔ ꯉꯥꯡꯁꯤꯀꯣ ꯏꯃꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯕꯦꯝꯃ ꯏꯄꯥꯅ ꯀꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯂꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯝꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯅꯪꯅ ꯍꯩꯇꯦ 하이드나 ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯅꯪꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯨꯕ ꯌꯥꯒꯗ꯭ꯔꯣ ꯈꯔ ꯇꯝꯅꯕ ꯍꯣꯠꯅꯧꯀꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯨꯁꯨ ꯇꯝꯁꯤꯜꯂꯨ ꯐꯤ ꯁꯨꯕ ꯀꯩꯗꯧꯕ 이몽 아무나 떠오가다 타박 싱아도 하이나바 낭 로이나 땀신 베 알아보니 이빠나 낭부 너무 땅 앙다보니고 아이 깐나 수하이로이 나사나 기안 따가다보니고 이몽 시다네 바보 아이부 누시밤 임따 라이트레 이마다기 아보업다기 바봉다기 따모다기 아이부 누시밤 임따 라이트레 юм마시다 아이 레이러로이 아두간다 노이 누가이나 레이나 호로코 아이 레이트레디 나코이 숭앙 컴 레이트레다나 누가이나 잉나 징나 레이레다나 아이 레이러로이 юм마시다 마시다기 가리노 이베마 ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯅꯪ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯛꯇꯅꯤꯅꯦ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯅꯪꯅ ꯋꯥꯈꯜꯗꯨꯗ ꯀꯔꯤꯝꯇ ꯈꯟꯊꯗ꯭ꯔꯤꯗꯨꯕꯣ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯀꯥꯎꯔꯕꯣ ꯅꯨꯄꯥꯒ ꯃꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯅꯦ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯜꯂꯨꯅꯦ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯅꯪꯁꯨ ꯍꯦꯟꯖꯜꯂꯦꯅꯦ ꯄꯥꯕꯨꯡꯅ ꯏꯃꯥꯅ ꯑꯕꯣꯛꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕꯗ ꯉꯥꯡꯒꯗꯕ ꯆꯩꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗꯒꯤ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗ ꯅꯪ ꯁꯦꯝꯗꯣꯛꯇꯨꯅ ꯐꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯉꯥꯡꯗꯣꯏꯅꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ ꯉꯥꯡꯉꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯀꯥꯏꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯕꯦꯝꯃ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯒꯅꯨꯀꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯁꯥꯎꯔꯤꯕꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕꯨꯡꯒ ꯑꯕꯣꯛꯀꯗꯅꯦ ꯇꯥꯃꯣꯒꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯇꯧꯖꯔꯔꯣꯏ ꯍꯥꯏꯌꯨ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯣꯏꯅ ꯂꯥꯜꯍꯟꯕ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯌꯥꯝ ꯆꯥꯁꯤꯗꯤ ꯄꯥꯕꯨꯡꯒ ꯑꯕꯣꯛꯀꯗꯅꯦ ꯇꯥꯃꯣꯒꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯅꯆꯥꯁꯤ ꯀꯣꯛ ꯉꯥꯎꯔꯦ ꯏꯃꯥ ꯑꯩ ꯄꯥꯕꯣ ꯑꯕꯣ ꯇꯥꯃꯣꯁꯨ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯑꯕꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯏꯄꯥꯅꯕꯨ ꯏꯆꯥꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯑꯃꯨꯛꯇ ꯌꯥꯎꯈ꯭ꯔꯕꯔꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯑꯕꯣꯛꯅ ꯏꯁꯨꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯁꯨꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯛꯇꯅꯤ ꯏꯁꯨꯅꯗꯤ ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯏꯅꯨꯡ ꯅꯨꯡꯁꯤꯗꯕ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯏꯁꯨꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕ ꯉꯥꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯐꯔꯦ ꯏꯆꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯃꯕꯨꯡ ꯑꯩꯁꯨ ꯍꯔꯥꯎꯏ ꯏꯆꯟꯕꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯤꯕ ꯈꯨꯇꯧꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯤꯔꯨꯕꯗꯅꯦ ꯀꯅꯥꯁꯨ ꯇꯧꯔꯝꯃꯣꯏ ꯑꯗꯣ ꯏꯆꯟꯕꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯟꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯇꯣꯔꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯏꯆꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ ꯐꯔꯦ ꯆꯠꯂꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕ ꯉꯥꯛꯇꯅꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯪꯉꯣ ꯍꯣꯏ ꯏꯃꯥ ꯑꯕꯣ ꯄꯥꯕꯣ ꯏꯃꯥ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯐꯝꯕꯤꯍꯧꯀꯣ ꯅꯆꯥ ꯑꯃꯨꯛ ꯆꯪꯖꯔꯨꯈꯤꯒꯦ ꯑꯩ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯈꯔ ꯂꯩꯕ ꯑꯗꯨ ꯈꯤꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯅꯆꯥ ꯆꯪꯖꯔꯦꯀꯣ ꯍꯣꯏ ꯆꯪꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯅꯦꯍꯦ ꯍꯥꯏꯅꯅꯤꯡꯉꯥꯏ ꯉꯥꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯃꯥꯏ ꯄꯣꯔꯛꯀꯗꯧꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯨꯡ ꯑꯁꯤꯒꯤꯅꯦ ꯃꯤꯡꯆꯠꯁꯦ ꯃꯥꯅ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯁꯨꯁꯦ ꯅꯨꯡꯁꯤꯕꯅ ꯑꯩꯗꯤ ꯏꯃꯥ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯗꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯁꯦ
ꯑꯁꯤꯒꯤ ꯈꯟꯕꯗ ꯏꯃꯥ ꯑꯩꯗꯤ ꯃꯊꯥꯕꯨ ꯁꯥꯔꯦꯗ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯏꯗꯨ ꯌꯦꯡꯉꯨ ꯑꯩꯅ ꯊꯤꯅ ꯅꯥꯅ ꯆꯩꯔꯕꯗꯤ ꯋꯥꯔꯧꯈꯤꯅꯤ ꯈꯟꯗꯨꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯈꯥꯡꯂꯒ ꯀꯟꯅ ꯆꯩꯈꯤꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯏꯃꯥ ꯃꯥꯅꯗꯤ ꯇꯧꯔꯔꯣꯏꯗꯤ ꯍꯥꯏꯔꯝꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ ꯏꯃꯥ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯣ ꯇꯧꯔꯔꯣꯏ ꯇꯧꯖꯔꯔꯣꯏꯅ ꯍꯥꯏꯔꯝꯃꯕꯗꯨꯕꯨ ꯀꯃꯥꯏꯅ ꯊꯥꯖꯕ ꯋꯥꯠꯄꯤꯔꯤꯅꯣ ꯑꯗꯨꯃꯥꯏꯅꯅꯦ ꯆꯠꯇꯨꯃꯤꯗ ꯃꯌꯥꯝꯁꯨ ꯉꯥꯡꯕꯤꯅꯨꯗ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯨ ꯃꯥꯁꯨ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯁꯤꯕꯨ ꯑꯗꯨꯝ ꯇꯧꯖꯔꯔꯣꯏ ꯇꯣꯛꯆꯔꯅꯤ ꯀꯩꯅꯣ ꯏꯃꯥ ꯃꯇꯨꯡꯗꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯉꯥꯡꯕꯁꯦ ꯇꯧꯔꯔꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯗꯤ ꯌꯦꯡꯉꯨ ꯏꯃꯥ ꯐꯪꯉꯦ ꯉꯥꯡꯉꯦ ꯃꯣꯏ ꯄꯥꯕꯨꯡ ꯐꯪꯉꯦ ꯉꯥꯡꯉꯦ ꯃꯕꯨꯡꯁꯤꯅ ꯐꯪꯉꯦ ꯉꯥꯡꯉꯦ ꯑꯩꯅ ꯐꯪꯉꯦ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯉꯥꯡꯁꯤꯜꯂꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯀꯅꯤ ꯍꯧꯖꯤꯛꯇꯁꯨ ꯉꯥꯡꯂꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯉꯥꯡꯕꯁꯦ ꯈꯔ ꯇꯣꯛꯂꯁꯤ ꯏꯃꯥ ꯑꯃꯨꯛ ꯃꯥꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯅ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯡꯕꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯏꯃꯥ ꯑꯩꯅ ꯉꯥꯡꯕꯗꯗꯤ ꯃꯍꯥꯛꯅ ꯍꯪꯒꯠꯇꯅ ꯈꯨꯝꯐꯝꯗꯤ ꯊꯣꯛꯇꯦꯗꯅ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯐꯔꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯑꯁꯦ ꯑꯩꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ ꯃꯍꯥꯛꯅ ꯇꯧꯖꯔꯔꯣꯏ ꯀꯥꯅ ꯍꯥꯏꯔꯝꯂꯤꯁꯦ ꯃꯌꯥꯝꯁꯤꯅ ꯉꯥꯡꯕꯒꯤꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ ꯍꯨꯏ ꯃꯃꯩ ꯑꯀꯣꯟꯕ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯇꯥꯗꯧꯕ ꯃꯥꯜꯂꯤ ꯁꯨꯑꯁꯤ ꯃꯃꯥ ꯅꯪꯅ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯇꯧꯀꯣ ꯅꯪꯅ ꯍꯥꯏꯕꯗꯅ ꯃꯥ ꯈꯔ ꯂꯧꯔꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯃꯍꯥꯛꯅ ꯄꯨꯡꯋꯥꯇ ꯋꯥꯔꯧꯗꯨꯅ ꯂꯩꯔꯦ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯋꯥꯔꯧꯔꯦ ꯑꯩꯅ ꯉꯥꯡꯕꯁꯨ ꯋꯥꯔꯧꯔꯦ ꯃꯕꯨꯡ ꯑꯁꯤꯅ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯋꯥꯔꯧꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯅ ꯈꯜꯂꯦ ꯃꯥꯅ ꯅꯪꯅ ꯈꯔ ꯋꯥꯔꯧꯀꯣ ꯅꯪ ꯈꯔ ꯊꯦꯝꯗꯨꯅ ꯇꯝꯕꯤꯌꯨ ꯇꯥꯛꯄꯤꯌꯨꯀꯣ ꯇꯥꯃꯣ ꯁꯥꯏꯌꯣꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯎꯈ꯭ꯔꯕꯗꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯅ ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯃꯣꯏ ꯃꯤꯁꯤꯡꯁꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯊꯣꯛꯑꯒꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯐꯝꯗꯣ ꯆꯪꯕ ꯌꯥꯔꯦ ꯑꯩ ꯀꯨꯏꯔꯦ ꯂꯩꯈꯠꯂꯛꯏꯁꯦ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯥꯡ ꯐꯥꯔꯝꯃꯅꯤ ꯑꯩꯅ ꯁꯤ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯆꯪꯉꯒ ꯌꯦꯡꯉꯨꯔꯒꯦ ꯃꯥ ꯊꯣꯛꯂꯛꯑꯕꯅ ꯃꯣꯏ ꯃꯅꯤꯡꯁꯤꯗ ꯊꯣꯛꯑꯒ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕꯗꯣ ꯂꯩꯔꯝꯗꯦꯅꯤ ꯑꯁ ꯊꯣꯛꯄ ꯌꯥꯗ꯭ꯔꯖꯥꯠꯂꯥ ꯉꯥꯏꯔ ꯌꯦꯡꯉꯒꯦ ꯑꯁ ꯂꯥꯛꯇꯦꯗ ꯋꯥꯔꯦꯗ ꯉꯥꯏꯕꯁꯦ ꯃꯤ ꯂꯥꯛꯄ ꯉꯥꯏꯕꯁꯤꯃꯨꯛ ꯋꯥꯕꯗꯤ ꯂꯩꯔꯝꯃꯔꯣꯏꯍꯦ ꯆꯩ ꯇꯧꯏꯕ ꯋꯥꯔꯦ ꯇꯧꯔꯤꯁꯦ ꯑꯦ ꯂꯥꯛꯑꯦꯍꯦ ꯉꯥꯏꯕ ꯉꯥꯏꯔꯗꯤ ꯂꯥꯛꯄꯖꯥꯠꯅꯤꯀꯣ ꯑꯩꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦꯍꯦ ꯀꯔꯤꯅꯣ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯤꯔꯣ ꯎꯏꯔꯤꯗꯨꯕꯣ ꯇꯥꯃꯣ ꯅꯨꯡꯇꯤꯒꯤ ꯎꯔꯝꯃꯒꯅꯦ ꯁꯨꯝ ꯎꯅꯗꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯇꯥꯃꯣ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯛꯂꯛꯄꯗꯣ ꯌꯥꯗꯕ ꯃꯣꯏ ꯃꯤ ꯃꯌꯥꯝꯗꯣ ꯑꯃꯁꯨ ꯂꯣꯏ ꯂꯩꯕ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯊꯣꯛꯂꯛꯏꯅꯦ ꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯇꯥꯃꯣ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯂꯥꯛꯄ ꯄꯨꯡ ꯑꯃꯕꯨ ꯍꯦꯜꯂꯝꯃꯅꯤ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯕꯁꯦ ꯋꯥꯔꯕꯅꯤ ꯑꯥꯗ ꯑꯃꯨꯛ ꯁꯣꯔꯣꯛꯇꯁꯨ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯔꯨꯔꯃꯤ ꯁꯤꯗ ꯆꯪꯉꯛꯄ ꯉꯟꯃꯜꯂꯤꯅ ꯑꯗꯨ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯑꯩꯗꯣ ꯇꯥꯃꯣ ꯊꯣꯛꯂꯛꯄꯗꯣ ꯌꯨꯝ ꯅꯠꯇꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯎꯈꯤꯗ꯭ꯔꯅ ꯄꯥꯈꯠꯇꯅ ꯌꯥꯝ ꯂꯣꯟꯅ ꯊꯣꯛꯂꯛꯏꯅꯦ ꯑꯗꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏ ꯇꯥꯃꯣ ꯁꯠ ꯆꯪꯗ꯭ꯔꯗꯤ ꯑꯃꯨꯛ ꯊꯤꯅꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯣꯏ ꯏꯃꯨꯡꯗ ꯑꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦꯕ ꯑꯩ ꯎꯗ꯭ꯔꯗꯤꯅꯦ ꯀꯧꯔ ꯀꯣꯏꯊꯤ ꯊꯤꯌꯦꯕ ꯑꯃꯨꯛ ꯊꯤꯔꯛꯇꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ ꯁꯠ ꯍꯥꯏꯔꯣ ꯇꯥꯃꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯊꯤꯔꯛꯑꯣꯏꯕ ꯅꯪꯕꯨ ꯊꯣꯛꯂꯛꯄꯇ ꯉꯥꯏꯔꯤ ꯏꯁ ꯂꯣꯏꯔꯦ ꯅꯪꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤꯅ ꯑꯩꯅ ꯐꯣꯟ ꯑꯃ ꯂꯩꯔꯛꯄꯅꯦ ꯀꯤꯄꯦꯗ ꯑꯃ ꯄꯥꯏꯕꯗ ꯂꯣꯠꯊꯣꯛ ꯂꯣꯠꯁꯤꯟ ꯍꯥꯏꯗꯤ ꯅꯪꯅ ꯂꯣꯠꯄ ꯈꯣꯠꯄ ꯊꯝꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯄꯤꯛꯄ ꯐꯣꯟ ꯑꯃ ꯈꯜꯂ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯅꯪ ꯂꯣꯟꯅ ꯊꯝꯃꯣ ꯀꯥꯏꯗꯅꯣꯃ ꯁꯥꯏꯂꯦꯟ ꯊꯝꯃꯣ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯂꯒ ꯑꯗꯨꯝ ꯊꯝꯃꯣ ꯑꯗꯣ ꯅꯪ ꯑꯩꯅꯗꯤ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯑꯣꯏꯒꯦ ꯅꯉꯣꯟꯗ ꯀꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯛꯄ ꯃꯇꯝꯗꯣ ꯄꯥꯎ ꯂꯩꯔꯀꯥꯟꯗ ꯁꯠ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯑꯩ ꯃꯦꯁꯦꯖꯇꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯃꯦꯁꯦꯖ ꯍꯜꯂꯛꯑꯣ ꯅꯪ ꯂꯣꯟꯅꯀꯣ ꯐꯣꯟꯗꯤ ꯇꯧꯔꯛꯑꯣꯏ ꯐꯣꯟꯗꯣ ꯑꯩ ꯂꯩꯔꯛꯑꯕꯅꯤ ꯄꯨꯈ꯭ꯔꯣꯀꯣ ꯀꯅꯥꯏ ꯐꯣꯟꯗꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯕꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯣꯏ ꯂꯦꯟꯂꯥꯏꯟꯗꯩ ꯇꯧꯔꯛꯏꯔꯣ ꯅꯠꯇꯦ ꯇꯥꯃꯣ ꯑꯕꯣꯛꯀꯤ ꯐꯣꯟ ꯑꯃ ꯂꯩꯌꯦ ꯃꯥꯏ ꯀꯤꯄꯦꯗ ꯑꯃ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯇꯧꯔꯛꯏꯅꯦ ꯑꯕꯣꯛꯀꯤꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟda ꯄꯥꯏꯌꯣ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯥꯅꯤꯅ ꯁꯨꯝ ꯑꯩ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣꯗ ꯇꯧꯅꯕ ꯂꯩꯇꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯥꯏꯗꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯏꯃꯤꯡ ꯆꯥꯅ ꯑꯕꯣꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯦꯞꯁꯜꯂꯒ ꯇꯧꯔꯛꯄꯅꯦ ꯊꯝꯕꯨꯗꯤ ꯊꯝꯃꯝꯃꯦ ꯐꯣꯟꯗꯣ ꯑꯗꯣ ꯇꯥꯃꯣ ꯐꯣꯟ ꯂꯩꯔꯛꯑꯦ ꯍꯥꯏꯕꯗꯨꯁꯨ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯇꯥꯃꯣ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯕ ꯍꯧꯗ꯭ꯔꯤꯕ꯭ꯔꯣ ꯀꯔꯥꯏ ꯃꯇꯥꯡ ꯌꯧꯔꯒꯦ ꯇꯥꯃꯣ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯃꯝꯅ ꯂꯩꯔꯕꯅꯤ ꯇꯥꯃꯣ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯅ ꯎꯕꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯤꯗꯅ ꯂꯩꯔꯦ ꯉꯝꯗꯗꯅ ꯇꯧꯁꯟꯅꯔꯤꯅꯤꯅꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯎꯠ ꯆꯥꯏꯔꯤ ꯅꯨꯃꯤꯠꯇ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯊꯥꯖꯔꯤꯗꯨꯕꯣ ꯇꯧꯁꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯨꯔꯥ ꯐꯠꯇꯕ ꯃꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯥꯏ ꯀꯥꯗ ꯆꯪꯉꯣ ꯑꯗꯨꯒ ꯃꯥꯏ ꯆꯦ ꯆꯥꯡ ꯂꯩꯕ ꯐꯥꯏꯜ ꯅꯨꯡ ꯂꯣꯏꯅ ꯊꯤꯔ ꯐꯥꯛꯑ ꯌꯦꯡꯉꯣ ꯑꯗꯨꯗ ꯃꯥꯅ ꯏꯔꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯌꯦꯡꯉꯨꯀꯣ ꯆꯪꯉꯒ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯆꯪꯉꯒ ꯌꯦꯡꯉꯒꯦ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯒꯦ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯑꯃꯨꯛ ꯊꯤꯔꯛꯑꯗꯤ ꯂꯣꯏ ꯐꯔꯛ ꯇꯥꯅꯔꯅꯤꯕ ꯑꯗꯣ ꯐꯣꯟꯗꯣ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯁꯦ ꯑꯩꯅ ꯀꯣꯕꯔꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯁꯥꯏꯂꯦꯟꯗꯁꯨ ꯊꯝꯕꯤꯔꯕꯅꯦ ꯑꯗꯣ ꯄꯥꯎꯗꯤ ꯑꯗꯨꯝ ꯁꯤꯗ ꯐꯥꯎꯅꯔꯁꯦ ꯌꯥꯔꯦ ꯀꯨꯏꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯔꯅꯤ ꯆꯪꯉꯣ
ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯔꯛꯑꯣꯀꯣ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯗꯦ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯇꯧꯁꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯄꯨꯝꯅꯃꯛꯁꯦ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯃꯑꯣꯡ ꯍꯥꯏꯔꯞ ꯎꯔꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯗꯨꯕꯨ ꯌꯦꯡꯉꯒꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯊꯦꯝꯕꯗ ꯑꯗꯨꯝ ꯌꯥꯒꯗꯕ ꯃꯤꯅꯤ ꯑꯔꯨꯕꯤꯁꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯀꯨꯏꯅ ꯐꯝꯃꯒ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯐꯣꯟ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯃꯦꯁꯦꯖꯇ ꯑꯣꯏꯅ ꯂꯣꯏꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯔꯒ ꯊꯥꯔꯒꯦ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯃꯇꯝ ꯐꯪꯉꯤ ꯍꯥꯏ ꯑꯗꯣ SMS ꯑꯣꯏꯅ ꯊꯥꯖꯤꯜꯂꯕꯗꯤ ꯃꯥ ꯍꯣꯔꯦꯟ ꯅꯪꯕ ꯀꯥꯟꯗ ꯁꯪꯕ ꯀꯥꯟꯗ ꯃꯔꯥꯏꯅ ꯌꯦꯡꯉꯒ ꯂꯣꯏꯅ ꯄꯥꯖꯔꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯃꯦꯁꯦꯖ ꯈꯔ ꯏꯔꯨꯈꯤꯒꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯔꯒ ꯊꯥꯔꯒꯦ ꯆꯠꯂꯒꯦ